Manipur kanba khongchat haidana COCOMI ni sin kana chanabagi tharang tawri hai masida COCOMI na khogi petrol pump singi mahusha gumna thong hangbiu haidana su yauri aduga oja COCOMI gi khongchat ase khogi Manipur gi chahi ani makhai helaklaba irang tangdu leita da fiba mamla ba miyam na khangi mamihut power khogi animated suspension da thammakan da PR lakshin duna hojiksi PR si makha sana thamgadra assembly ji dissolve tawgadra haibagi charang naba mayam maraksida COCOMI na ngasi satkadaruba khongchasi oja kayam yamna maru oina oja gi wakhalonda khambi oja masi thambi oja tarangsen ai tension haizarage sumi ngasi gi khongchat se yamna maru oi yam significant oi adumba miyam gi khongchat ama dodori bani adu masina kanoda pir kadorba message madugi masida lor kadam horen miyam gi bifanga phamaga lor kadorba warep singadu madu aikoi center sigi manakung yunanaba center ki moment na unanaba sab sab mahunda prime minister's office ta home minister's office ta adu president ki office ta akoi thabam thoi tharakani tha soi dam thagani ada akhona governor de sadum yahongani adana asigi ngasi khongchat se yam sathina maru oi masdei da aikoi Manipur ki apun masaktam kahan bayaroi punna adum aikoi loinamak aikoi community punam se aikoi nungsi sanana amat oina mahusagna leminasi hinginasi masih da tongan ba khaidok khaijin wafam laham bayaroi aduga to khaiba separatism gi wakal adu isolationism gi wakal se masih poglakano pohon bayaroi haibna simba asima message mayam am ga loinana akoi chatta da ba adu khongchat ni masih da akoi miyam khupna saruk yafam thoi hana ai khanjai aduna ngasigi mifam se na sorry khongchat amsung mifam sta yam da tarangchen ai haijo harbati the lak mari takina manga bakti adun sungsation ni sab yar kadra haibse ai admana thajaba thamjai mamang dasu adok ke matak yam khraba khongcha kanone miyam kaya magi haina litna yam khrai kar lak kya ki adum ba miyam saruk yarga adum sat khongcha chulai khrai mifum chulai khrai an ngasi gisu hana da makhona sinkhiba lambi amasung mafam adu di kitang change tawre haraga kanu ki tidim ground gi kwakatel makhar ki tidim ground gi lampak ta pulle haraga adu ki la aga apoi thambai pan gi thau ground da miyam gi mifam phangge ribani adu gi mafam da miyam se lakdorni foreign su somda mifam se haukrabotang da su kanu ji apoi tidim ground gi lakpa miyam gi khongchat se loi banai roi dorine adum somda mifam haukrga su miyam ji gi sap da adum lekna adum lakdorine adu yamna yam da ba mifam kanu khongchat ni amsung mifam ni masina aikoi gi center sina tumina leriba center adi tumina leriba state government makhoi gi manakom mamit uhanaba tahanaba adum gi message to soidam ki pigani habse adu gi kanu nei to lei adna yam maroi ba aikoi mayam kun mo lon sang yamina si ai su ya jagani na ai hajan ni tan se